Akasbani Imphal Ngangbam Nganthoi na pau pazari. Mitai calendar gi hiyangai nini panbada pangthokpa Manipur gi khwaidagi sauba sahi gi kumai ama oiriba ningol sakauba hayeng pangthoknaba sem sanari. Yumnak sagai onkrabi ningol oibi singna mapam lamdamda chatuna mama mapa mabung mokwa singa nungsi chanana samin thakminaba amadi ngamjaba khudol potamduna nungsinabagi achetpa mari utliba kumai asigi damak khwairamban kaithel yauna tampaki kaithel singda pot leiba laknaba miyamna signa sainaba ngamdana mi chile. Maruoina Imphal gi khwairamban kaithelda mioi cha kaya pot sei leiba laknakhi mi ka hena sinbana traffic police yauna Manipur police ki personnel singna section ngak senkhi ningol sakauba kumai ga mari leinana Rajapal yauna Raja sigi lusingba sing amasung lanai lup kaya na miyamda yaifa paujel pirakli. Rajapal Ajay Kumar Bhala na mahaki paujel da hai Manipur gi ningol oibi singna kumai asigi phajaba leiteng oiri mabung mokwa sing ningol oibi singa nungsinabagi achetpa mari amadi amata oibagi saktam utliba kumai asina Manipur gi ina khulaba satnabi nat amasung nungsi sanabagi matau adu uba phangli. Kumai asina lakpada ana ayek yaudaba amadi lamdam asigi imung nungai yaifaba oirasanu haina paujel pirakli. Manipur Vidhan Sabha gi Adhyaksa Thoksom Saitabarta Singh Hanagi Mukhyamantri Nongthomam Biren MLA Thongam Biswajit MLA Yumnam Khemsan Kendra gi Hanagi Mantri Dr. R.K. Ranjan Singh yauna tongan ba MLA amadi Rajniti Dol Mahiroi Lup amadi CSO singna ningol sakaubana lakpada miyamda yaifa paujel pirakli. Ningol sakauba kumai ga mari leinana Nifu Taruk Lak Suba ngagi mela ngasi Imphal gi konung mamangda leiba hapta kangjaibungda Raja gi Additional Chief Secretary Bibek Kumar Dewangana thoiba mithunglen oiduna pangthokre. Raja gi Fisheries Vibhagna na akhanna na sinba ngagi mela asida punna stall sa manifu mathoi hangki mela asida Raja sida mahusadagi leijaraklaba nga sing yauna tongan ba nga makhal sing phanghalli. Mela asi haudokladuna Raja gi Additional Chief Secretary Bibek Kumar Dewangana hai Manipurda nga metric ton humfu mari darkar leibada metric ton nifu dagina nifu manga phawbadi Raja sina puthokchaba ngamle awatpa nga metric ton kunlomdi mapandagi pusilakli adubu Raja sida nga puthokpagi sang hengerhanaba tongan ba tharangsing paikhatli haikhi. Ngagi mela asiga mari lenana paumi singa unabada Fisheries Vibhag ki Director T Fulen na hai sahi asida sareng puthokpagi sang mamang sahiga yengnabada singthaningai oine hengetle mela asida punna nga kilogram lak ama makhai puthoknaba pandam thamli nga khwaidagi yamna puthokpa ngami da hana piramba manadagi hengatuna sahi asigi oina khwaidagi yamna puthokpa ngami ahumda mathang sitna lupa lak ani lupa lak ama makhai amadi lupa lak ama piragani. Amarom da ngagi mela asida saruk yariba ngami kharadi pangthokliba mela asida nga sitpagi sang watli haina nungaitaba phungdorakli. Ngagi mamalka hena hanthaduna yolaba phawba nga sittabana ngami singi hona jamal manglagadra haibagi mipaiba phawnare hairi. Masigi mathakta mela asigi damak purakiba nga singi manungda sidhaudraba yamlaba nga sing matam kharaga sangthana thamba yanaba ice ki tangai fadaba leiraba so mari lenaba singna ice marang kaina phanghandabana lemhauriba nga sing manglagadra haibagi mipaiba leire hairi. Numidangi matang pung 8 taraba phawba ngami ayamba mela tawphamda ahongba mamalda makhoina purakliba nga sing yonaba hotnari. Sahi amada khwaidagi sauba kumai ama oiriba ningol sakauba kumai ga mari lenana pangthokliba mela asida toilet ningthina leitaba asisu midyang changhaningi haina ngami singna mari lenaba singi pukning singsilakli. National Socialist Council of Nagaland NSCN-IM gi lusingba thungaleng moiba sahi 50 gi matungda ngasi ukhulda thunglare. Pawan Hans helicopter amada thungaleng moiba ukhul gi Baksi ground ngasi ayuk pung 13 makhairom tarakpa adwaida thungki. Magna hek thunglabaga masing yamlaba miyamna taramna okhi. Magpu okpagi thoram adu ukhul gi headquarter ground da pangthokhi. Maduda Manipur gi Naga People's Front ki MLA sing Awangbau Niomai Ram Huiba Laisyo Kaising amadi Khasim Basum saruk yakhi. Haksang gi phibam namaram oiduna Sri Muiba gi warol NSCN-IM gi miyo emana pathokhi. Mahaki warol dahai Englishing ani gi Amsterdam Joint Communique amadi Englishing ani 15 gi Framework Agreement te yumpham oiduna santi gi wari sariba sigi waroisin purakpa haibasi NSCN-IM gi asetpa firepni. Nagagi oiba firal amadi Sangbidan thambagi wafam asida karigumba hiram amatada taisinaba purakloi haikhi. Pauloi jare.